Khunjari ISTV ki pau ming tabir bapun namakpu taram noksari anbada maruba pau Laiba ki santi amadi apun bagi saktam sagat pada seva dalna achauba thodang lori haina Chief Minister August ISTV phungdokre Border fencing ki matang da Manipur gi lam sokte haina Chief Minister na phungdokhi wafam aran bani public hearing taunaba davi tawri amadi sakang da basing miyo ema nongmina kaptuna halamle miyamna singjamai kawa lambi thingkre pau sanuna pijari Laiba ki oiba santi amadi apun bagi saktam sagat bada Congress Savadal na achauba thodang lori haina Chief Minister August ISTV na phungdokre Ngasi Mantri Pukri da laiba retreat hall da pangthokba numit tarini gi oiba awang nongpok lamdam gi Congress Savadal gi training camp luisin bagi thorum da Chief Minister na wafmasi phungdokimani Manipur Pradesh Congress Savadal na sindu na pangthokba training camp adu luisin bagi thorum da Deputy Chief Minister Gaikhangam Congress Savadal gi North East in charge AP Gurung amadi Deputy Speaker Fresu Simre Susurya ki Chief Minister August ISTV na Savadal su Congress Party achauba body amani training camp asidagi fanglakba wakhalon kya masa masagi state hankraba matungda kanabasing adu miyamda khangan biu haiki Bharati leaders ke India city nikha karba kumare kopanar koda sevadani jam asoba role mein jora agar nasi awa sevadani woi ki discipline agar woi ki kasi masi atai atai kenapa party anudana masi urun urun wala jam na discipline leba tuba Congress party Deputy Chief Minister Gaikhangam na Savadal si mabangal kalan ba mathautai Congress Party da Savadal gi achauba thudang lairi masida yaurabadi lebak apun bagi saktam sagat pada amadi thaksi khasi laihanna bakhona bada achauba mateng oi hanak pangthok liba kem masina bharat ki apun bagi saktam hena session hanbada mateng oi gani haiki Savadal organization 1450 Legal distance, so we have to signify to the Oxygen manager, so that the parties in alone would have been discipline. Border fencing in Pachayat number Ladiba Sigimatang, the Committee on Protection of Land in Border Fencing Sinduna consultative meeting ama Pangthokre. Ngarang Border Town Moregi Trade Center gi conference hall the Pangthokiba Thormaduda Itamgi Musing KSO More Block Tamil Sangam Ngamkai Deleba Border Fencing the Sokalaba Kul Singi Chip Sing Amadi Tongan ba community single leaders in Saruga K. Tamil Sangam gi Maikadagi Border Filler number Humdraganipan Manki Badagi Kudong Chabalauduna Local gi Muisina Chahi Tara Mangarongi Bamangdagi Kacha fencing Tauduna Makoigi Lamni Haiduna claim Tauri. Chathariba border fencing asina more ward number ama ani mari manga amasung taret asi sokangadori committee ki convener Brojendro Ningomana hanak Chief Minister August ISTV na Independence Day ki thorumda border fencing na status gi lam amata sokti haiki badu laibuk thibani haiki sarkar asina handak cabinet mifam phamduna resurvey tawnaba committee ama semnaba warib lawkiba adubudi thaganingai ni haiki adubu survey tawba matamda cheda tawbagi mahuta hakthengna na chatuna yengsilaba matungda survey tawuna achumba khongthang oigani sathariba border fencing makhata na tawba leftuna Myanmar center amadi state ki authority na yengsinba chungani ukrul gi chorokul Myanmar da pithokpi yaroi joint survey team the committee asigi mihu yawn biu hauzik chathariba border fencing asina Manipur gi lam sok taragadi leiramliba border fencing lauthokadabani sarkar na border fencing na sokhalaba village chief singda compensation pibagi thong tokadabani se naduna leiriba border fencing asigi matangda public hearing ama pangthokpatangai fadi haiki state cabinet na lokhiba what is to welcome to state government ki authority yawn Myanmar authority Government of India, Makwesi joint survey to view Hana, money joint survey to Bukanda, a committee, Miham Dongi, Hazel. Soon as see the instruction to Banatava, really feel the Tali had got Masaki official since he moved some Sudo, Indo, Napirga, Numit Tari, Nipani, no need that yet the Yinga, the Ponate, Masaki,
Matam Sangna, Nomina Kapatagi Messi Mina Toglu Draba Matunganga Sinuntil, Bungama Minin Infurum Taba Matamda, Garda Lakpa, Sakang the Basing Mio Ama, Nomina Kaptun Halam Lay. Taudogasi, Naran Konjil Pali, Chandran Di Mapal the Toki Bani. Taudogadu the Lake Draba, Mio Adudi. Singjamai Oinam Tingel, Mayang Bam Lekai de Okram, Achogi Machanupa, Okram, Ganandro Kawi, Maki Makokta, Nomai Maru, Ani Umpan Bagidak from Redam Ki. Tauduk Topam the Pangba Paugi Matugina, Ganandro Yauna Atopamio Ani Maruti Van AS01P 9602 the Lakpada, Karama the Lakpa Sakang the Singaduna, Kamla Bamatunda, Nomina Kaptuna Hat Kibani Hari. Makaloina Lakpamio Aniedu, Sakang the Basina, Gar Angawamada, Faduna Puduna, Satkre Hari. Asivaksang Wangoi Polisna, Lokalaba Matunda, Mokta Tamkre. Kari Madam Gidamakta, Halam Libano Haiba Hosik Fabugoina, Chap Chaba Kambagam Dre. Miata Sigi Mayukta, Nasin Midang Wadam Pung Mangadagi, Sinzamai Ketel Lagina Kawa Fauba, Miam Tortuna, Lambitin Kre. Miat Passing Atu Matam the Pututuna, Jerak Pina Badavi Tori, Lake Drabaki, Munganungi, Mio Amana Fondoropada, Okram, Ganendro Asi, Nasi Ayuk. Pung mga makharom taba matamda yumdagi dukan gi tilau tharuni haiduna thokibani bung tarelom tarba fawda mobile da faw fauna duna pisum da pochai leiri hairiki madugi matungdagi phone switch off tawki hairi mai PCB mama sina bunga nang kamai tai nga sa chu le hodi ai yensang na pi le hodi ma ai nga sa lai da khota yensang na pi lai da ai kon ai jumda ai hanaba ga tawri asi hairam ga da digi amu phone taw ga ma se cha thangre ha ba phone Handak New Delhi da pangthoki ba workers in national conference ta sinmi sing na thengnari ba awawa sing yenglaga demand tara thabak ta onthok na ba pukhat kre hai na ngasi iraba baban da pangthok pa pawmi singa unabada wangang ki ba sing phongdong na kre pangthoki ba pawgi mifam of the trade union Manipur gi coordinating body gi chairman L Sotin Kumar yauna tongan ba mioi kyana sarugya ke Coordinating convener K. Santana Mipamaduda, Kanakiba Singh Fondoki, Santana, Haikibada, UFA 2G, Labour Minister, Tajaba Peak Wafam, Ta, Ahum Farba forward the Tabaka, Otok Tababu, Yaning the Fondoki, Sinmi Kiabu Sang, Chahi Kanam Sinduna, Tambagi Matanga Pukatuna, Kanaki, El Sotin Kumana, Convention Aduna, Sinmi Singi, Awawa Yanglaga, Demand Tara Pukatki, Masimanunda, Kusuman, Lupalisin Taradagi, Tadaba, Pension Piba, level low sing Sanhan Biyauri. Demand sing asi MP Dr. Maina Amasung C2G General Secretary Anigi Kutangda Prime Minister the Pisan Kre Masida Manipur Oina demand ani National Highway Protection Force Tamba Amari Imphal Jiribam Lambi Atuba Matamda Luisin the Bawafum Yauri. Demand sing asi Tabakta Otok Naba Taxiladuna Leba Sin Batuna November September Gitang Kungamada Tongan Kongjangkia Sangsin Gadari. December Gitang Taranitoida Parliament Tamna Lebak Asigi Sinmisinga Sangsin Gani Hari. Kongjang Asida Manipur Oinasu Sinmi Chamarom Sarugya Gani. Lamdamasida Suri Nomliba Sinmi Kiabu Mapusina Namtuduna Tambiri. National Sigi Oina Sangsin Gadaba Kongjang Asida Sinmi Kiana Sarugya Biu Haiki. Unorganized workers Kayagi, Hana Pangamukusuman Kayagi, 40% Hender Pump, 60% Hender Pump, on to one gas in Sensi, Lori Map 60. Lebak Sinmatuna, Nasi Kugi Manipuri, Sinmi Kayana, Karmachari Kayana, Makan Kaya Kudum Kivan and Hiva, Punamakset, Maslakun, Kalibatabi, Tara, Soida, the Koi, Ariapalitana, the Koi, local level, district level, Aduga, Tongan by sectorial level, the movement Kayama, Koi. Manipur Food Corporation of India gi regional office sama hangba matam oire haina Ziribam the leba depot manager in charge Fanjawam Bismana Fongdokre ISTV News ga akanana unabada magna Fongdokibada Hosik Dimapur the leba regional office asina Manipur amadi Nagaland gi punna tabak tawri Manipur gi oina Ukrul Senapati Imphal amadi Ziribam the depot sing lady district ki thak the leba asida tabak tawba ngamdabadagi regional office ki ayaba lawbada kudong chadaba kya mayoknari FCI gi mari lenaba tender sing pangthokpada regional office tana chatpada chauna awaba mayoknari Masina tabak tintanabagi maramama oihali amaromda Imphal amadi Jiribam the leriba FCI gi depot sing the area manager amamam hapagi mathau tare haina fongdoraki regional office sama hangbai je yamna darkar oi maramdi akoi district taki ngamdaba power khar lagi hai posi regional taki approval law adana correspondence kan ama khang ngasai
Kano yang si regional dah ki kano loba is dengan saya ngai na bam cangnya. Atau regional si aku Imphal dah leh agak di. Jadi proses kita tu kita bahaya kan. Hanggian hai itu final leh ngasi bawa. Atau ki kano teruk dengan leh. Milal gitara suba mapo kumun thorum ngasi Imphal gi Gem Hall da pangthokre thorum asida MP Dr Maina MLA Joykisan amadi Milal gi Lusing Purel satopam tom mangang loinana atei lusing makya su sarga ki mitei mepu sakhar hanabo honobada chawbu thudang lokhiba mioi kya da Milal gi maikai dagi ikai khumnabo utke MP Dr Maina amadi MLA Joykisan na Milal gi souvenir amadi Milal la puthokpa audio cassette amasu release tauki MLA Joykisan na hozik signboard advertisement amadi atei kya da Mitei Mek Thariba si English Mek na Chauna amadi mathak thangmagi mahuta Mitei Mek na thamanningi loinana Imphal da Bengali Mek to phong liba pause sing Mitei Mek na oina loina phong labadi Manipur da Mek asi mapung phana chawkhatpada achoba mating pangani haike masina Mek asibu khangdriba mioi kya khangnana ba honarakani haike MP Dr Mainana Mahiroisina lakadriba sok lising ama sup napigani lising ani sumna talamangada Mitei Mek na metric parikha tharagani masi Milal gi mai pak amani mayagasi barak ki Nepal suba schedule yauduna leiribani Manipur Sarkar nasu language directorate ama hangna ba honari haike ministry ni demand tegi masing project masing dia masih si silain satu ni masih Sarkar yang masih hari sana hari lagi jadi macam mana kan semula tapi dictionary ma loan yang sudah kami potong itu tak ada baru jadi ada sebuah loan apa baik potong bodi Manipur Police Department ge ASI loan na bagi tamaka farikha haidok kraba matungda hauzik faba madugi fal haidok pidaba asida atu matamda makoigi fal haidok piyo haina Chief Minister Akrami Ibobi amadi Home Minister Gaikhangam ge pungning singsilakli Thasiki tang mapanamadi tarada Manipuri Mahiroi Kharaga atopa North East State ki Mahiroi Kharaga Tripura da leba Institute of Charter Financial Alliance of India University da khana chena bathoktuna asokapan nangkiba thodu adugi matangda handak state asidagi education department ge higher and technical education ge additional secretary IGV intelligence KT Wi-Fi amadi Garjan Singh loinana North East Student Organization singi mehu sing satuna asiguma thodok makhatana thoktanaba university ga yanaba purakre ngasi kai sambat junction da laiba nipo gi office ta pawmis ga unabada neso gi general secretary Prakashna thodok adugi matangda education department gi mihut IGV loinana Garjan loinana neso gi mehu sing satuna university asigi vice chancellor ga unaduna yanaba purakhibani haike unabadu Tripura Student Federation gi Musing Susarga ki Taudok adubu Nesona awang mathak to condemn tawi Taudok adu University adugi hostel gi warden register amadi authorities na matik sa dabadagi University asigi maikay digi Manipuri Mahiroi singi tongan ba hostel gi block ama thamna ba thajawa pirakle amaromda Manipuri Mahiroi singbo asoyangam thokta ba police personnel tarani thoina saba section ama thamna basu thajawa pirakle matungda asiguma thodok asi thokta ba University gi maikay digi thajawa pirakpadagi Mahiroi sing makhata na hostel da leiduna mai masing tamba hokre thodok asigi matangda kanaguma amatana communal thokada ba mawongda media da pau phongwi gunu haina makhata na phongdoki security mapangan kanan ba loina koi gi warden amdi register su koi gi strong ba moi weak way sindoga ano way strong ba koi gi warden amdi register sindoga damni loina asingma thodog asi matungda ek tholokpada madu Lamlaki sa usek sing bumaning tamna hingzana bapandamda People's for Animal Thowal na ngarang yung ikay thabitaret umang da thadokre Forest Department ga khusam na duna chahiye sige afil dagi Manipur gi tongan ba mafam sing dagi farakba sa usek sing People's for Animal da khusinarkba adu layeng duna lakpa loina na umang sing da thadok tuna lakli umang kya kokthorkpa na maram oiduna sa makhal kya thangnaba lam sing da sensilakpa dagi makhoi bukan bagi maram oibani haina People's for Animal Vice Chairperson AK Rameswar Phongdoki asigumba khongthang lokhalakpada police amari Assam Rifles ki miyut sing asu mateng pangli haidaduna praja sing lamlaki sa usek sing ngakpi senbina basu phongdoki makha tabada ikoi thabak thoramda henna mateng pibina basu
कोई पीएचए थोबाल की मैके दगी खाना मियाम दा दुरुसरी Segmai amadi Kanglatombi area bu Luna na thamnabagi pandam da satharakba Lunan bagi athoi ahen tanabada makong mathang tarabasing maramathumpi bagi thorama mangasi pangthokre Socio Economic Educational Upliftment Society na sinduna awang semai Scheduled Caste Community Hall da pangthoki ba thorama duda MLA KS Devendra Society ki President Gauro amadi Kurkun Gram Panchayat ki member Randoni yauna atai mioi kya na sarugya ki Society ke Secretary Professor Jiban Kumar na lisingani supna taragani thoidage society asina samaj ki chawkhadaba thabakya paikhatuna lakli masigi sarugama oina Luna na thamba haibasina pandamda asiguma khongthang asi paikhalakpani Luna na thamnanaba makhata na su khonakhigani makhata na atai chakho thorangi thabaksing paikhalakpada prajasina mating pangbiu haiki समाज की याइफनबगीदमक्ता मरुइना कंगलातोमी अमसुंग सेगमाइनी अदुबो अखोइसे इम्फाल वेस्ट रजिस्टर तौन इम्फाल वेस्ट डिस्ट्रिक्ट अखोइ फ्रॉम टाइम टू टाइम एक्सपांड तौरकनिना मणिपुर की सिंग अमसुंग तमदा खुंदा मिनरिबा पुमनमकपु नादेक्तना मसा मऊ फना थमनबगी पांदम दंगसी MG Avenue da Singtom Health Care Center ma hangdokpaga loinana nomagi oiba free medical camp ama pangthokre Thormaduda Parliamentary Secretary Victor Kaising amadi MPCC ke Secretary Jotin Waikhom yauna tongan ba mioi kya na sarga ki health camp aduda mioi kya lemna layang maga loinana hidak langthak singsu pk Jotin Waikhom na bazar manungda asiguma center ama hangdokpa asina laita laira singda hena kudong chaba soidana fangangani haina thajaba thamki Victor Kaising na ngasi hangdokliba health care asina layang balakpa mioi sing ataba mamanda kudong chaba fanganingi health gilamda akan mamijeng thamnaraklaba matam asida singilamdam singda su asiguma free medical care masi pangthokaningi haina phongdoki population yamrina highest level consider karibu da udara consider asiguma healthcare centers yam darkar rakpane in the true spirit of Chingtam habigi in the true spirit of a health center is spirit of the ching the shoe like free medical camp kra organize usually hiding it Ziribamgi Sampanagarda Mawuma Sinaningai Oba Mawonga Narang Tori Anduna Siki Batodokta Ziri Police na Laikidraba Sarda Nandinigi Mapuraba ATK Namadi Manembo Premila Faduna Ticket Pahukre Asibak Sang Silsa Medical College the postmortem Taroba Matunda Ziri the Purakpada Miam Namara Lebasing Putu Haina Akanba Irang Lak Padagi Ziri Police Station the Tamkre Infal Dagi Laikidraba Machi Ani Laklaba Matunda Nupamayumda Honabi Matungina Aroba Matungam Pangtokani Hari Nubi Singh Sataba Mute Minegi Matanga, Awang no Poklamdam Santiki Pausel Piduna, Cycle the Satkadabi, Jirivam, Lakipurdagi, Saugaism, Bidya Laxmibu, Manipur Ginning to Lesem Sana Javana, Yaipamangol Pikre. Nasi Sana Kunung the Pangtopa Yaipamangol Pibagi Tormadura, Awang no Poklamdam Dagi, State Tarit Asid Numit, Zamani Chatuna, Nupida Mute Mine, Satava Sibu, Yaning the Bafundokani, Heidi. Kongsat asi lagliba August kitang kungama thoidagi Imphal gi Kangladagi khongsan bahogani kongsat asida ziri da leiba child welfare ashram na achangba sel gi mating piduna satkadabani hari Laparoscopic urology ki matang da workshop amangasi Zenimski conference hall the pangthokre Zenimski Department of Surgery and the Association of Surgeon of India Manipur State Chamber na punna sinduna pangthokiba nomagi oiba workshop aduda Zenimski Director Professor L Chandramani Safter asigi President Dr. K SIS Kalasu Sargyaki Loinana Rimski Urology ki Head of Department Professor S Rajendro Amadi Mapalamdagi Khanghairaba Mioi Kiana Sargyaki Laparoscopy ki matangda akhang hai kiana wangangduna pangthokiba workshop aduda Professor Kalana Makataraduna Chakolakpagi matungina laparoscopic surgery da ohom kya lakle U technique asimak anoba makhalgi technique amani masigi matangda hena khangnaba workshop asi pangthokpani haike one of the problem no we should not base on such factor. We want to set the patient, want to treat the patient in such a manner that should be comfortable to the patients. Easily can walk in a person. After doing operation, the patient is hospitalized for 15 days. But by your endorsed operation, patient can be discharged next week. Mongsangge de leba all is home da ngasi sanathoi laistam amadi maki loinabasingna polum kya tengbang pikre all Manipur Senior Citizen Welfare Association salaiba home asida ngasi mating pikaba polum singa dudi solar lantern ahum water filter cheng amadi aluna chingmusini sanathoi na phondokibada asigumba home asi chapkhat hanaba honabada miyamna mating pangbiu haiki ya school de leba World Gym and Fitness Center da ngasi
physiotherapy ki center manauna hangdokre tongan tongan ba section sing nauna hangdokpagi thormaduda Imphal West District Police Commando gi DSP Dr. S Ibomsa Ambagi General Secretary I Bipin Yauna tongan tongan ba mioi kyana sarga ki Dr. S Ibomsa na phongdoki beda masamau fanabu leitrabadi mioi amatana thabak amata mapung fana pangthokpa ngamloi masina maramoiduna mioi khudimak masamau fana thamba haibasi yamna tangai fadi haiki sang phatagadi apuna tawge ha thab wakal jingje mind je very clear way aduna koi sang phanaba yamna honaba daka way Manipur University campus manungda leriba lela khong canal ngasi sengbagi thabak hogre ningomam Nilakumar ki meeting makhada ngasi dagi horga numit humni chumna canal asi sengadabani hari lela khong maring asi Sandra Nadi Turel da tagadabani napi amari kabu kongna chingba fata hauti kya kupsin banamar moiduna ising sengandre masina mar moiduna kaibung oinam laikai kha naurem laikai amadi langthabal mantri khongi lavukya ising thumjin bana laupan bangamdre masidagi kokna dabagi batangda asingma thabagasi paikhatpani hari Umang wamang paktak nana kokthorok padagi mahusagi khal karak dibasi karadang oirabasu hanta hanna bapandamda Lions and the Lioness Club Imphal amadi Lioness Club of Imphal Maya Lambi branch na sinduna ngasi Maya Lambi da ujar thabagi campaign haudokre MLA Lukhoi amadi Lions District Governor Ais Mani Kumar Yauna haudokiba campaign gi saruk ama oina ngasi Community Health Center Wangoi amadi Prabhabati College ki campus ta ujar kya tha ki Mani Kumar na phongdokibada Miyoibagi yaifanaba service piduna ngasi fawba lakli uchar thabagi campaign asibu environment kannabagi khongthangni haike MLA Olo Khoina Lioness singna miyam gi damakta afaba thabak sing lokhalakpada angamba mating pangani haike Lining Hall Nauria Fulogi Chama kun mangarak suba mapo kumon kamari lenana lagliba August ki tang kun tarukta Nauria Fulo na iramba sering changdamnaba ama pangthukani haina Lining Hall Nauria Fulo Charitable Trust na phongdokre Imphal ki kangabam lekai da leiba SDJM School da pangthoki ba pawgi mipam amada trust asigi managing trustee en chawbana haikibada changdamnaba asida makong mathang taraba singda sel gi mana pigani mana singasi lagliba tang kunga tareta lamyan ba sanglen pangthokodaba Nauria Fulogi mapok kumongi mapung oiba thorumda yenthokani haike accident gi thodok tamiu ani soktuna hospital da like na gre thodok singa sinung tilpung ahum nom taba matamda Imphal More lambigi singjamai makha Naurem laikai mapa da thokibani thodok thopam dagi phangma pawgi matungina lilong nom dagi haigalakpa tata truck amaga Imphal Harauru senba passenger puba diesel auto amaga thengai na badagi auto gi driver amadi passenger nupa ma soki auto driver adu matam sangna Sabtuna laikibadagi khoisaunarba miyamna tata driver adu su fuki singjamai police ki timama laktuna tata driver adu kanmaga loinana magna thorpa tata adu su makoi ki custody da thamkre Saita Thopang Loop amadi Sitaljit Memorial Service na punna sinduna ngasi Zen Manipuri Dance Academy Hall da RK Sitaljit ki chama suba mapok kumon gi thorum pangthokre thorumadura Manipur University ki Vice Chancellor Ais Nandakumar amadi Zen Dance Academy ki hana director oiramba Jaisandra Su Sarga ki wangang ki basuna Sitaljit na iramba lairik kya gi matang da amadi tongan tongan ba lam sing da lauki ba thodang kya singtha ki bagaloinana aiba sina lamda masigi damakta thorum thabak thorum singbu nahuna na ningsingki Manipur Hockey ki Vice President Oirambi TS Mema Devi amadi Senior State Hockey Coach Oramba AS Ajitna laikidabada Manipur Hockey ki members na mifam pangthuktuna awaba phongdokre hari Masana asida makoina larumba thodang kyabu nahuna na ningsingki Daramagi chanabi amadi harau tayamaka loinana julon gi thorom Manipur ki mafam kyada pangthokle Kuyathom polem laikai da leiba furai latpam mandopta su ngarang dagi hauna julon gi thorum pangthokpa hokre thorumasi purnima numit fawa chatagani matam sangna MPP ki president oiramba Okram Joyna iba defect of motion haiba mingthonba larikama ngasi hauna bi matungina lamyan ba sanglen de phongkre Manipur Library Association na publisher oiba larik phongmagi thoramaduda Guwahati High Court ki retired Chief Justice RK Manisna retired Justice and Session Judge C. Opendra Loinana Hanagi Chief Minister Radha Binod Koizam Irawat Foundation Manipur ki President T.S. Iboyaima Loinana retired BC C. Amubana Chingmamiyo Kyana Sarga Ki Ladigasida Parliamentary Norms Amadi Tradition Culture Amadi Rules of Procedure Chingba Amadi Isingani Subna Tarieta Thokiba Cabinet Minister Amada Assam Rifles ki Measure Amana Ot Kiba Wafum Singh Maik Singh Yauri Ladigasi KSS Bimola Amadi P. Barakna Miyam the Sakta K. Zibge Swikba RK Manisnana
ओ जोइना इबा लाइरिक असि डेमोक्रेसी दा अचेत पथाजब थंबा लाइरिक अमने मसी यामना अफबा लाइरिक अमने हाइना सिंथाकी अमरमदा सगनायरबा अइबा लमाबम बिरमनीना इबा वारेंगी लाइरिक मायोकनबा ngasi हौनबी मतुंगिना नागामापालदा लेबा राइटर्स फोरम की ऑफिस ता फोंख्रे लाइरिक फोंबगी थोरमतुदा प्रोफेसर एन टोम्बी ए कुमार शर्मा अमदी अइबा बिरमनी याउना अतै मसक नाइबा अइबा क्या सुसरगा के लाइरिक अदु चीफ गेस्ट सोकिबा प्रोफेसर एन टोम्बीना फोंदोके अइबा बिरमनीना हाइकिबदा लाइरिक असि मरुओइना सुपरस्टिशन अमदी ओइरोइदबदा थाजबदा मरम ओइरगा समाज असिदा पिरिबा जैथेंग अमदी पामदबा थौदोक क्या थोकिबसिंग खरदा ओइरबसु मियामदा खंगनबा पांडमदा लाइरिक असि इखिबनि हाइकी अतै वांगांग किबसिंगना मणिपुर की इतिहास की पुकैदा बिरमनीना कथोकलिबा सिंगबु थागतबा फुंदोकी चीफ गेस्ट ओइकिबा प्रोफेसर एन टोमिना मणिपुरदा अंगांगी इतिहास इबा यामना वाली मसी हेंगत हनबा मथौ ताई हाइकी हौकिबा थांज नुमिता मंत्री पुखरीदा लेबा रूट 39 रेस्टोरेंट बॉम्ब पोखाय हंदुना असोगप नंगन खिबा थौदोग अदु प्रीपाक प्रोगी अखन्नबा टास्क फोर्स अमना पांगथोखिबने हाइना फोंदोरक्ले लुबसी की सीनियर पब्लिसिटी ऑफिसर बॉबी मंगांगना थादोरक चेरोल अमदा ममांगदा वार्निंग ओइना ग्रेनेड अनिरक थमख्रबने अदुबो मेडियादा रूट 39 की स्टाफ सिंग फोंदोखिदबने हारि रूट 39 असि कना कना मपु ओइबनो करी कारबार तौरिबनो हाइबसी मियामना हेना खंगलम लगने हारि लुबसना था तरुक चुपना ई पाउ लौदुना खन्नदुना मांगथरक्लिबा खुनाई असिबु कन्ननबा पांगथोखिबा थबंगने रूट 39 दा सयुल खुदिंगी अखन्नबा नुमित खरनिदा अखन्नबा पार्टी तौदुना नुपा नुपी मवोंग तादना जगोई सामिनै इसै संमिनै पार्टी मनुंग कस्टमर सिंह चानिंग मयाई काबा निसा फंगले रूम मचा मचा थमे कांगाउनदुना थबक सुफम खंगदबा मसिंग थिंगमदना लेरिबा नहासिंगी खुनाई असिदा कानानबा लमदम सिगी संथोक लंबी लैननबा सेंबीबदा लुप असना थागतपा फोंदोकने मतेंग सु पांगनी अदुबो मसिगी महुत खुनाई असिबु किंथरकनबा थबक थौरम तौरकबदी पार्टीना नाकपीबा ngamloi हारि असिगुम्बा इज्जत याउदबा कारबार असि तौनिंगनबदी मपाल लमसिंगदा लाइसेंस पाइरगा थौना लैना तौरुसो लमदम असिदा असिगुम्बा कारबार तौबगिदी मतम नटे रूट नंबर 39 असिदा कारबार पुलिबसिंग असि लेबाक मपु ओइरिबा सागै खरगी ड्रग ललोंदुना सेंजाव तालिबा अमदि मियामगी चाको थौरांगी सेनफमसिंग मरनाई ओइना खोमजिनबा गमलिबा पॉलिटिकल पावर ओइरिबा सागै खरगी अफोंबा अमदि अरोनबा कारबारगी मचेत खर खक्तने मसी मियामना खंगबियु हारि असिगुमा मियामगी मांगनिंगाई ओइरिबा कारबार तौफम सिंग असि मियाम अमदि लमदम सिबु नुंसिबिदिबा सेक्युरिटी फोर्स सिंगसु मतेंग पांगफम थोइ खलगा पार्टीना चंगसिलबा थबक थौरम सिंगदा मतेंग पांगबियु हारि हौजिक थबकी पाउ लोबिस थबकी पाउ पिजरी इंडो टिबेटन बॉर्डर पुलिस फोर्स ता एसआई अमदी हेड कांस्टेबल की रैंक ता स्टाफ नर्स फार्मासिस्ट रेडियोग्राफर अमदी मिडवाइफरी की फम खरा लगुदरी मसागी चै 19 दगी कुंट्रा फाउबु मनुंगदा लेबा कैंडिडेट सिंगना फम सिंग असगी दमक अप्लाई तौबा यागनी फॉर्म पिसिमबगी अरोइबा नुमित सेप्टेम्बर 3 फाउबनी केंद्रीय विद्यालय संगठन दा पोस्ट ग्रेजुएट टीचर्स यावना अतै अहांगबा पोस्ट लिसिंग मरीगा निफुमदगी भारत के नागरिक सिंह दरखास्त कौरी पोस्ट ग्रेजुएट टीचर्स की महगी थाना बीएड पास तौबग लोइनना मास्टर चाद यांखै फंगबा अमदी चही निफुदगी हेंदबो ओइगदबनी ट्रेनिंग ग्रेजुएट टीचर्स की CTET पास तौबग लोइनना डिग्री चाद यांखै फंगबा अमदी चही 35 दगी हेंदबा मिसलेनियस टीचिंग पोस्ट की लाइब्रेरी साइंस दा बैचलर्स डिग्री अमदी चही 35 दगी हेंदबा प्राइमरी टीचर्स अमदी PRT म्यूजिक की CTET पास तौबग लोइनना क्लास 12 दा चाद यांखै फंगबा अमदी चही 30 दगी हेंदबो ओइगदबनी कैंडिडेट सिंगना लालिबो अगस्त की तांग 19 फाउबी मनुंगदा ऑनलाइन की खुथांगदा एप्लीकेशन पिसिलप यागनी हारी परीक्षा सेंटर ना गुवाहाटी ने BSF द कांस्टेबल ट्रेड्समैन की अहांगबा फॉर्म लिसिंग मग चमरी कुंट्रा तरक लौननबा भारत की नुपा कैंडिडेट सिंदगी दरखास्त कौरी मसागी चही 19 दगी कुरुमदे फाउबी मनुंगदा लेबा मैट्रिक पास तौबा अमदी ITI डिप्लोमा पाइबा कैंडिडेट सिंग ओइगदबनी नियम की मतुंग इना चही कोमथोपगी खुतुंग चाबा लेगनी परीक्षा मफमना आसामदनी थबकी एडवर्टाइज थोखिबदगी पारगा नुमित 19 फाउबी मनुंगदा दरखास्त पिसिलप यागनी हाइरी मथक्ता पंजक्रिबा थबकी पाउसिंग असिगी हेन अकुपा मरोल बाबुपरादा लेबा जॉब सेंटर दगी खंगबा यागनी थबकी पाउ मतासदा लुसिनजरी या स्कूल केंद्र के MLA ओरंबा एलांगमम सूरज की अनिरक सुबा निंगसिंग थोरम वांखै कैथल असांबी कम्युनिटी हॉल द पांगथोखरे थोरमसिदा
L. Birendra Kumar, retired IAS Radesh Yamsu Sargaki, Surajgi, Loisin Haudraba Manglan Haiba documentary film Amsu released okay. Imphal Pangai Lambigi, Lamlong Tongkong Dagin Kurai Haikru Makong Fabagi Lambiasi, Guy Hana Sopadi Kudung Tiningai Oide Haina, Kurai Putiba Awang Lekai Maira Baibina, Fongdorgle. Lambiasida school ki bus singamadi isingari mayam chatpana amuka hena kudung tiningai oire lambiasi lagnaba August ki tam kuntra fawgi manung da mari lenaba departments na samjin bidrabadi mayam na akan makong jangsan silagani hari hauzik sana bagi pau lawise sana bagi pau pizari Karate Do Association Manipur na Sinduna Kumalampak Indoor Stadium da Satharak Bakun Mangarak Suba State Level Karate Do Championship ki overall team champion Imphal East na oikre Sub Junior amadi senior ki category da punna district mari ki sanaroi singa athoi ehen tanakiba aduda Imphal East na punna gold medal tarani thoi silver medal taret amadi bronze medal taruk phangba loinana punna point yankhai taruk phangduna overall team champion oikibani Championship asigi loisin bagi thorumda thangtagi KS Siam Kishore Singh amadi social worker M Tomba Singh yauna mai paklaba singda manamathum piduna ikai khumnabo utke Apunba Fitness Center na sinduna pangthokadaba humlak suba transformation challenge gi preliminary round nga silosin kre tha ahum gi manung da masa parambadagi masa fit ohenba amadi masa noirambadagi masa fit ohenbada changdam nagadoriba preliminary round da mioi Chani Romna Sarugaki. Thasigi Tang Tarukagi Tara Foba, Manipur Yumbu Iduna Pangtokiba Sub Junior National Judo Championship, the overall team champion Odaklaba, State Asigi Team Nasi, Manipur Judo Association Amadi, Mayalambi Sports Academy Sinduna, Harautiamna Okre. Sanaru Singasibu Okpagitorumda, Works Minister Dr. Ratan Kumar, Mayang Infalgi Municipal Council Chairperson, TAS. Ras Mohan Mete Yauna, Tuan Bamiu Kiana, Sarugaki, Mai Paklaba, Sanarui Sinda, Kudol Potsing Piduna, Pugning Tawatke. Works Minister Dr. Ratan Kumarna, Fondo Kibada, Isai Shagi Ojabatatuna, Sports Association, Yauribasina, Sanarui Singidamata, can be Haina, Apil Toke. Sanarui interest, state interest, necessary interest, Aquili, Kenava, Namarapuera, Aquili, Igo, Namarapuera, Aquili, self interest. Angangsing manganbase masidi akoi togumsi akoi wakhalse kunjil lakana angangsing base masidi okoi single energy haiba wahamsi ailsigi togumsi kodum saploser gari amjaje Mr. Walgi title Fankraba NG Santi Kumar ngasi Taiwan gidamakta Imphal thadokre Taiwan citizen on Kraba Santi Kumarna state asigi represent tawduna Mr. Walgi title asiloduna state asigi mingsan purakibane Makbungasi Manipur Master Athletic President Angosana Sarmayauna Association ki members in Makbu Airport Tindoki. Ampana Sinduna Pangtokiba Inter-District Sub-Junior Girls Football Tournament winner Oikrava Imphal West District Football Association ki Sub-Junior Girls ki team ngasi Wai Mamlaikai Dalai Bababusna ki Yumda Harautiamna Okre Thoromaduda Association ki President Sanato Mayauna Tuan Bamiu Kiana Sarugaki. Imphal East District Football Association Sinduna Kumalampak Artificial Turf Ground Chatariba Moirangtem Ibobi Memorial First Division Football League Mesta Paya Kairangna SSC Sektabu Goal Ani Amada Maitiba Pikre Ani Suba Mestasu Nesu Porumpana Rao Larikimam Lekaibu Goal Ahumamada Maitiba Pikre Ngasino Magi Ingasagi Pau Pijari ICR Lampil Fataki Pangba Paugi Matungin Ngasigi Quidiki Savagi Changasi degree Celsius Kunapan Dasmik Taret Quidiki Magichang degree Celsius Kunitui Dasmik Ahum Nungsita Yauba Singmanil Gichang Chada Ayukta Marfudra Taruk Nungtildana Chada Homfu Taret Nungzugi Changna Ani Dasmik Nipan millimeter ne Arroy with the Madu Bapau Amakana Pizari Lebaki Santi Amadi Open Magi Saktam Sagatpada Sabadal na Chobat Hudang Lori Haina, Chief Minister Okrami Bobi na Fongdo Kre. Border fencing Matang the Manipur Gilam Sokti Haina Chief Minister na Fongdo Kibuwafam Aranbane, public hearing Taunabadavi Tori. Amadi, Sakang the Busing Miu Emanumina Kap to Halamle, Miamna, Sinzamai Kawala meeting Kre. Nasigiti, ISTV na Pijabapau, Batang Sadalusin Jare, Miang Tabi the Bapum Namaku Amukana, Kurumzari.